Hello everyone, I Ming Sanamangang, a proud Indus Viva distributor. Ngasi digital platform asigi through da aina mayam da share tawzagadoriba asidi Indus Viva Health Sciences Private Limited na 2021 da hantakta latest oina puthokhiba product asigi matangdani product adugi mamingdi Eye Care. Eye Care hariba product asi ekhoi nupi singtegi oina puthokpirakpa product amakhakni. Eye Care ki matangda thamjaraktrinaida ai haujuji ekhoi nupi singna lawriba thaudang amadi nupi singda thengnariba health ki issue ki matangda miyamda karigumba kharatang haijaraki ekhoi nupi singna imung amadabu oirabasu lekai amada oirabasu society amada oirabasu nupi ki responsibility thaudang aduki matik yamna tangai fadaba mathau yamna tai adubu nupi singsina thaudang kayamum dipuri aduga makhoigi health ki oiba anabagi harapa matang asadi khangjinduna leiba amadi yengthoktabagi chatnabi asi haujuji ekhoigi manipur dasu adumak thengnari hakjangi matang digi yenguba tarabada ekhoida hasi common oina nupi singda nungaitabagi problem leiribasi samna panjarabada thagi khongkap chang naidaba wakhal khanjinbagi chang henba nupaga nupiga yengnaba matamda heart nabagi chang nupidana yam henba aduga saru sayang nabagi sangsu nupaga nupiga yengnaba matamda ekhoi nupidana chang hena naba henba haiba mayamasi ekhoina haujujuk thengnaribani loina na common oina disorder thokpa laina khara panjarabada ekhoi nupi singda thengnabada hypothyroidism thyroid gland dagi thyroid hormone mapung phana puthokpa ngamdabadagi oirakpa anaba diabetes stress depression hypertension osteoporosis obesity noiba chawba henba amadi haujujuk yam kanna ekhoina mayokna duna thengnariba PCOD hariba anaba asi polycystic ovarian disease hariba anaba ase ekhoida kamdongna haidi kamaina nare habise khangadage hai taragadi masi ovary se sauthorakani aduga outer thangbada mapan thangba sarukta cyst form torakani hariba anaba se kamdongna narakpano hai taragadi hormone disorder tholakpadagini hormone disorder tholakpagidagi masigi anaba se ekhoida nahalaibani ado masigi yamna chawba maru amasu kaidigi ohelake hai taragadi akhoigi thagi khongkap sang naidaba haibesinasu mangonda nahalakpa yabagi achauba chances amalai nupi oibigidi thagi khongkap haibesina bu hek chang naida taragadi mangonda laina tena mayam amagi nabam habedo ohelibani haiba problem mayam ase solve tonana bagi damaktani ngasi Indus Viva Health Sciences Private Limited na ekhoi nupi singtegi oiba Eye Care haina puthokpiraklibase Eye Care haiba product asi ekhoi kari na punsinduna semino amadi karmaina sema ino haibagi matangda ayamuk thamjarake Eye Care hariba product asi ekhoi mana masing singdana semba adugumlaba product amakhakni hariba product asida main oina ingredient mari khak yauri mari adudi ahanbada curcumin second da boswellia third da asparagus amadi fourth da valerian roots hariba mari asina main oina hapaga sembani curcumin na piriba kanaba asina ekhoida antioxidant amadi hakchangi immune kankhat halakani ani shubada yauriba khoigi ingredient oiriba boswellia na anti inflammatory property ani ahum subada yauriba asparagus hariba ingredient asina hormone bu balance tawbirakani amadi ekhoi nupi gi khwaidagi maru oiraba thagi khongkap ki changna helbirakpa ngamakani mari shubada lairiba valerian root hariba asina ekhoida stress ase balance tawbirakani amadi ekhoigi mental health ta support tawbirakani hariba ingredient mari khaknantana atopa suyauri खुदमोइना हारकांदा एलोवेरा हाइक्रू अखोई चुम्ब्रै अखोई आई केयर सिगी महाउसी चुम्ब्रै gi महाउसी लौरगा सेमकपनी कानाबा मयाम मना हापगा अखोई सेमबिरकपा अदुगुमा प्रोडक्ट नि हाइरिबा प्रोडक्ट असे अखोइना सिजनबा मतमदा अखोई हकचांगदा पिरकदोरिबा कानाबा सिंग असिदी अखोई हार्मोन बैलेंस तौबिरकनी रिड्यूस PMS इफेक्ट हाबदी अखोइना मेंस्ट्रुएशन पेरियड हाइदी थागी कोंकाप लाइङै मनुंगदा अखोई पुक लेंगबा थिनबा नाबा असना चिंगबा सिंग असे हंदबिरकनी कंट्रोल anxiety stress and depression habadi koki oba nungai tabasing adusu yamna normal da pubirakani aduga ekhogi saru sing amadi ekhogi energy mapangan kankhalalakani decrease insomnia hoi tumba yadaba mapung phana ekhogi
पोथाबा हाइदि फंगकनी हाइदि रिलैक्स तौरकनी अखोगी बॉडी सिंग अखोगी वाखन स्ट्रेस लेरंबा लोइने रिलीफ तौरकनी अदुगा अखोगी इंप्रूव एनर्जी हाइबि अखोगी पांगन से हंकटना कन हंदिरकपा ngam हाइरिबा मयाम असदगी अखोइना ngakthoknabagi damakta अखोगी हक्चांग असि पांगन कन्ना हेल्दी ओइना लैनबगी दमकता अखोई खुदिमक तंगाई फदना अखोगी हेल्थ से हक्चांग से नुंगशिबा मा दरकार ताई अखोइदा प्रॉपर हेल्थ की ओइबा सप्लीमेंट सिजनबा दरकार ताई तांकक की मतुंग इना अखोई नुपी सिंगदा हेल्थ सप्लीमेंट सिजनबा से अदुकी मतिक तंगाई फदे मरमस्तनी अखोई इंडस विबा हेल्थ साइंसेस प्राइवेट लिमिटेड ना नुपी सिंगतगी ओइना येंगना आई केयर हाइबा प्रोडक्ट असे लॉन्च तौबिरइसे थैंक यू ऑल